Ahan bada yam namuru ba update ma pandam dagi lokachege Indian Security Force na kene bige Mannaraga Naga Army de Leptana attack Chathari IM Indian Security Force na Kuki National Army kene bige Mannaraga Naga Army gi mathak de Leptana attack Chathari haina Nscn na maran sikre Nscn IM na me kun sak ma thadi thadro paserol amaga mari le na ukhul times na pongba pawda hu ki basayul kara asi de Indian Security Force na kene bige Pullaga Naga Army singi mathak de Leptana attack Chathar ko dagi local Meeoi kaya ama sulai pham khang dana lanjenari Assam Rifles Samsung para regiment na Kamjong district Indo Myanmar border ng Nscn bagi tabuk laukat pagaloy na makoy na Myanmar gi Kuki Kna hubusing buna sa tok sa sintaw hando na maning tamhali aduga Kuki Kna tawi Meeoi amata border land thok lanjin tawbai handana tamdi pawas na makhata ro duna Myanmar junta gi Mayok Democratic Alliance Army gi banner makhada Myanmar do operate tawri be kene be the border lansin duna kustu kolai kya Leptana supply tawri hairi be tabuk sing asida Indiana Army na mapung fa na saugali amarom dana Indian Security Force na aron bamong ta kene biga lautuna raga Wesya gening tam yaw lup sing oiribe Nscn IM amasung mitay revolutionary singi matakta attack Chathari haina supong dogli hawjik Kamjong district ta sangsilak tunu leiribe Myanmar gi Kuki refugee sing asibu Assam Rifles na sina duna aron balalung kaya ama Chathari samna haira bada kunmaga mathoi suba regiment amasung nipan suba Assam Rifles ki commando makhada Bangladesh Myanmar amasung Manipuri Kuki sing punsin duna kene bisem patpani makoi gi pandam di Naga Army amasung Wesya gi lalhurup singi matakta landa Chathari Nscn IM gi serol duna makhata duna lup asida kumjali singam sampon maudra ka tareta India government gi ceasefire to duna political dialogue sa duna lagli bani asigu maphiam asida Assam Rifles na Naga Army gi matakta Chathari ba thawong asmak aran bani Assam Rifles na Nscn bu makhoi gi matakta makhongda yuba tum oina khalli Dimapur da leiriba Hebron designated camp da Power Indian Security Force na kene biga kusam narga drone na singbasina duna mikup na humsing na sena bagi tabuk kang khalakli haida sulhum durakli aduga mathangi update asana Churasanpur khumujamba maitai laikai da Kuki sing na kaithen onthok na hot na padagi Manipuri police na tan kaikre me kungamari Fakhre sin Kuki narco terrorist sing na mamang sahi 2023 gi me hom dei khang hoduna mitai miam da landara ki badu Churasanpur khundaba mitai sing tan thok pagaloina na yum mai tha ki badagi hang dun lehuriba Churasanpur laiba khumujamba maitai laikai da Kuki sing na kaithen onthok na hot na rakpa adu Manipuri police personnel sing na takai kre me kungamari fajan kre hiram asiga mari leina na Manipuri police ta social media gi platform amada thagalak paserol amada hai Churasanpur laiba khumujamba maitai laikai asi Kuki sing na kaithen onthok le hai ningarang social media da viral oiraki pawadu hek tabag Manipuri police ki personnel sing na mafam adu da sangsing duna kaithen phamlamba Meeoi sing adu ngarang nungthin takthoki mafam adu da kaithen phamlamba Meeoi kungamari police na detain tawraba matung da PR bond thoki Meeoi sing adu na yonnaba gi damta purakhiba problem sing adu na takpadi khumujamba laikai asi miam gi kaithen onthok na ba Thaurang Taurakpani Khumujama Maitai kai de pamdaba thudok sing thoktanaba police sing Nscn bagi thabuk Chathar ba haure hairi bam kham asda logi wangma da thabuk toba amasung lam kopsilak pasingi ngakthoknaba amati Supreme Court ki guideline matung ina mafam asining thina Nscn dun thambani haidun Manipuri police ki warul asna makhatarli aduga mathangi update asna pandam degi lokachege exit poll Manipur BJP ki seat amata phangdaroi taraga nipan suba Lok Sabha mikal asda Manipur ki seat ani laibagi manung the ruling party oiriba BJP na seat amata phangba ngamloi India block na seat ama phangdaga adopa political party amana seat ama phangani haine Manipur ki oina P mark na sa thakiba exit poll da hairi Election Commission of India na taraga nipan suba Lok Sabha mikal gi matam sahi asigi March tang taraga taruk lautuki ba loina April tang taraga mapan degi hauraga leibak asigi oina tangkak tareta mikal asi pangthok na bakangan ki Manipur gi oina han ba tangkak April tang taraga mapan amasung April kun taruk ta tangkak ani de pangthok ki ba inner amasung outer Manipuri parliamentary constituency de punna sit ani gi mikal asi thengna ki inner Manipuri parliamentary constituency ge sit amagi damakta BJP gi mirep TS Basanta Kumar INC gi mirep oina angomsa bimor akoijam RPI egi Maheswar Thonawjam Independent Mirepta Rajkumar Somrendro Kaiku Moirangtham Tomtom Sana amasung Horungom Saratna Mikhal da lamba thengna ki outer Manipur parliamentary constituency ki oina INC ki mirep Alfred Arthur Kangam Naga People's Front NPF ki mirep oina Kasui Timothy Jimik Independent mirep oina S Khozon amasung Ellison Abon moina Mikhal asida lamba tawna ki outer da BJP ki mirep thadoki de adumaku party asana NPF mirep ta saugat kani haina lauthoki bani inner Manipuri parliamentary constituency ki oina vote Thathabagi Sangsada 80.15 oiki aduga outer Manipuri parliamentary constituency ko na vote Thathabagi Sangsada humfuga 9.83 oiki bani aduga mathangi update asna Kangli Paki Mera dagi lokhachage dongyang gi sarukta Kuki mritan sing Leptana bunker kaya sagalakli
Kakching district ki manung sana sugnu amadi serun sing mafam sing asida hauzik yamna ingna signa leiba mafam ama haibadu oiri adubu sugnu galona na Surasanpur district ki mafam kharda Kuki militant sing na Leptana no babankar kaya sagalali masi drone thagatuni yengba matamda khangba ngamrokibani hairi pawsesna pangba pawgi matung hinadi hauzik Kuki militant sing na Leptana bankar kaya sagali mafam sing asi Surasanpur district ki sugnu galona ba dongyang hongken laloi pai amadi ngakau sing phawgi paring asini hairi mafam sing asida Kuki militant sing na bankar kaya mathang Leptana sagalakpa asi drone gi protest ta uba phangbani karigidamta Kuki militant sing na Leptana bankar kaya sugnu gi Surasanpur galona ba Surasanpur gi sarukta sagalagli mano haibase asobu wang amori pawosin hai hojiki oina de manipuri river ising imai sona solebenena Kuki sing na sugnu rom dalan silak tuna attack to bungamroi adubu bomb puba drone sing basina duna attack to rakadra haibigi sing na balai hairi video sing bibigi damakta mayam pumnang pu amukana thakachari anoba update ki damakta online manipur YouTube channel as subscribe to biramu. Thank you so much.